ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯀꯣꯡꯒ꯭ꯔꯦꯡꯁꯤ ꯀꯥꯡꯍꯧ ꯑꯃ ꯉꯧꯖꯔꯛꯑꯒꯦ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯍꯧ ꯑꯗꯨꯒ ꯃꯔꯣꯏ ꯁꯤꯗꯩꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯅꯄꯥꯛꯄꯤ ꯇꯤꯜꯍꯧ ꯑꯗꯩ ꯀꯩꯀꯥꯁꯦ ꯇꯧꯔꯒ ꯁꯤꯒꯤ ꯉꯥꯁꯦ ꯁꯤ ꯊꯥꯛꯑꯒ ꯃꯔꯣꯏ ꯀꯥꯡꯁꯣꯏ ꯍꯥꯏꯇꯥꯔꯦ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝꯗꯦ ꯀꯥꯡꯁꯣꯏ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒꯗꯅꯤ ꯂꯥꯟ ꯃꯇꯝꯅꯤꯅ ꯌꯥꯝ ꯆꯥꯊꯣꯛꯄ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯁꯦꯝꯕ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯁꯦ ꯏꯁꯤꯡꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯥꯍꯜꯂꯒ ꯊꯝꯃꯝꯅꯤ ꯁꯧꯔꯦꯕ ꯕꯣꯡꯕꯣꯡ ꯁꯤ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯁꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯍꯥꯞꯆꯤꯟꯕ ꯍꯧꯔꯒꯦ ꯁꯨꯃꯥꯏꯅ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯁꯧꯍꯟꯗꯣꯏꯅꯦꯕ 이제 ꯌꯥꯝꯃꯟꯗꯧ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯈꯔ ꯌꯥꯎꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯔꯛꯇꯦ ꯆꯨꯝ ꯁꯦ ꯉꯁꯥꯏ ꯑꯩꯅ ꯏꯁꯤꯡꯗ ꯍꯥꯞꯆꯟꯕꯗꯣ ꯃꯤꯅꯤꯠ 5ꯃꯨꯛ ꯇꯧꯅꯤꯅ ꯍꯥꯏꯕꯗꯣ ꯃꯤꯅꯤꯠ 5ꯗꯣ ꯐꯥꯔꯦ ꯑꯣ ꯇꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯀꯥꯊꯣꯛ ꯂꯩꯔꯝꯃꯦ ꯇꯨ ꯁꯨꯃꯥꯏꯅ ꯀꯥꯊꯣꯛꯑꯗꯤ ꯌꯥꯔꯦꯕ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯁꯦ ꯍꯩꯗꯣꯛꯑꯒ ꯃꯇꯣꯡꯁꯦ ꯂꯧꯊꯣꯛꯑꯒꯦ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯏꯃꯥ ꯆꯥꯝꯕꯗ ꯌꯥꯝ ꯀꯨꯏ ꯆꯪꯈ꯭ꯔꯖꯥꯠꯅꯤ ꯃꯣꯠꯄꯅ ꯉꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯂꯨꯔꯤꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯕꯅꯤꯅ ꯁꯦ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯁꯨꯃꯥꯏꯅ ꯃꯇꯣꯡꯁꯦ ꯂꯧꯊꯣꯛꯄ ꯍꯧꯔꯒꯦ ꯀꯣꯡꯒ꯭ꯔꯦꯡ ꯃꯇꯣꯡꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯆꯥꯎꯔꯤꯁꯤꯗ ꯑꯗꯣ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯐꯪꯉꯛꯇꯕ ꯃꯀꯨꯗꯗꯤ ꯁꯨꯝ ꯌꯥꯝꯕ ꯃꯇꯣꯡꯗꯗꯤ ꯌꯥꯝꯗꯦ ꯂꯣꯏꯗꯣꯔꯦ ꯑꯩ ꯊꯝꯃꯒꯦ ꯃꯀꯨꯁꯤ ꯁꯨꯝ ꯂꯣꯏꯗꯧꯔꯕꯅꯤꯅ ꯂꯣꯏꯔꯦ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯁꯤꯗ ꯏꯁꯤꯡꯁꯤꯗ ꯑꯃꯨꯛꯇꯪ ꯆꯥꯝꯊꯣꯛꯀꯦ ꯆꯥꯝꯊꯣꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯦ ꯂꯧꯈꯠꯂꯒꯦ ꯀꯥꯡꯁꯣꯏꯒꯤ ꯃꯍꯤ ꯊꯥꯡꯒꯠꯂꯦ ꯑꯩ ꯃꯔꯣꯏꯁꯦ ꯑꯃꯨꯛꯇꯪ ꯁꯣꯏꯗꯣꯛꯑꯒꯦ ꯅꯪ ꯈꯤꯇꯪ ꯂꯩꯈꯥꯏꯒꯦ ꯇꯧꯅꯤ ꯅꯄꯥꯛꯄꯤꯁꯤꯅ ꯅꯄꯥꯛꯄꯤ ꯍꯥꯟꯅ ꯁꯣꯏꯗꯣꯛꯑꯒꯦ ꯁꯤꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯄꯥꯝꯕꯤꯁꯤꯅ ꯑꯗꯣ ꯇꯤꯜꯍꯧ ꯃꯅꯥ ꯄꯥꯝꯕꯤꯁꯦ ꯏꯐ ꯐꯖꯔꯝꯗ꯭ꯔꯦ ꯊꯣꯡꯒꯥꯟꯗꯩ ꯂꯩꯔꯨꯕꯅꯤ ꯃꯔꯣꯏ ꯉꯥꯛꯇꯅꯤꯅ ꯊꯣꯡꯗꯣꯏꯁꯦ ꯇꯤꯜꯍꯧ ꯃꯔꯨ ꯁꯤꯃ ꯍꯥꯞꯆꯟꯒꯦ ꯆꯥꯎꯔꯞ ꯁꯨꯃꯥꯏꯅ ꯁꯣꯏꯔꯒ ꯊꯥꯎ ꯌꯩꯁꯟꯒꯦ ꯑꯁꯤꯅ ꯃꯈꯣꯛꯁꯤ ꯊꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯀꯥꯡꯍꯧꯒꯤꯗꯤ ꯈꯤꯇꯪ ꯀꯨꯞꯅ ꯁꯣꯏꯒꯦ ꯑꯗꯨꯝ ꯀꯥꯡꯁꯣꯏꯗꯁꯨ ꯈꯤꯇꯪ ꯊꯥꯛꯀꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯡꯁꯤ ꯈꯔ ꯌꯥꯝ ꯊꯥꯛꯇꯔꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯊꯥꯡꯒꯠꯄ ꯀꯥꯡꯁꯣꯏ ꯃꯍꯤꯗꯨ ꯁꯧꯔꯦ ꯑꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯂꯣꯏ ꯍꯦꯛꯇ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯗꯝ ꯇꯤꯜꯍꯧ ꯃꯅꯥꯁꯤꯗꯤ ꯃꯅꯨꯡꯗ ꯊꯝꯍꯧꯒꯦ ꯍꯣꯔꯦꯟ ꯏꯁꯪ ꯁꯪꯅ ꯊꯥꯛꯅꯅꯕ ꯌꯥꯔꯦ ꯁꯤ ꯁꯤꯡ ꯑꯁꯨꯕꯒ ꯍꯩꯔꯤꯕꯣꯛꯀ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯄꯁꯦ ꯍꯩꯖꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯁꯥꯏ ꯉꯥꯗꯣ ꯁꯨꯃꯥꯏꯅ ꯈꯦꯠꯇꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯦ ꯑꯗꯣ ꯉꯥꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤꯒꯤ ꯎꯀꯥꯕꯤ ꯃꯆꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯏꯆꯥꯅꯨꯄꯤꯒꯤ ꯐꯥꯔꯝꯗꯩ ꯐꯥꯔꯛꯄꯅꯦ ꯑꯗꯨꯅ ꯃꯍꯥꯎꯁꯦ ꯎꯀꯥꯕꯤ ꯃꯆꯥꯅꯤ ꯉꯥꯕꯦꯝꯃ ꯅꯠꯇꯦ ꯉꯥ ꯊꯥꯖꯟꯈꯤꯕꯗꯣ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯀꯥꯡꯁꯣꯏꯁꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯒ ꯑꯗꯨꯝ ꯆꯥꯗꯣꯏꯅꯦꯕ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ ꯏꯟꯁꯥꯡꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯊꯥꯛꯆꯜꯂꯦ ꯇꯤꯜꯍꯧ ꯃꯅꯥꯅꯦꯅ ꯊꯝꯕꯗꯣ ꯑꯗꯨ ꯈꯔ ꯊꯥꯛꯆꯜꯂꯦ
Tang ot ki yani maroi mayamsina mapang ngakta ngai fadiꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯂꯣꯏꯁꯜꯂꯒꯦ ꯏꯟꯖꯥꯡꯁꯦ ꯁꯤ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯜꯂꯒꯦ ꯂꯣꯏꯁꯜꯂꯒꯦ ꯀꯣꯡꯒ꯭ꯔꯦꯡ ꯀꯥꯡꯍꯧ ꯉꯧꯅꯕ ꯄꯦꯟꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯍꯩꯔꯦ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯀꯥꯡꯍꯧꯒꯤ ꯃꯔꯣꯏ ꯍꯥꯞꯄ ꯍꯧꯔꯒꯦ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯊꯥꯗꯔꯒꯦ ꯁꯤ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯄꯥꯛꯊꯍꯟꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯗꯤꯒꯣꯝ ꯃꯀꯣꯛꯀ ꯑꯋꯥ ꯐꯗꯤꯒꯣꯝꯒꯁꯦ ꯑꯃꯨꯛ ꯍꯥꯞꯆꯟꯒꯦ ꯁꯨꯃꯥꯏꯅ ꯃꯔꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯁꯤꯡꯒ ꯆꯅꯝꯒꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯄꯨꯜꯂꯞꯅꯦ ꯃꯆꯨ ꯊꯥꯛꯆꯜꯂꯒꯦ ꯈꯔ ꯌꯥꯝ ꯊꯥꯛꯑꯣꯏꯗ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯕꯅꯤ ꯃꯣꯔꯣꯛ ꯃꯀꯨꯞꯁꯦ ꯈꯔ ꯑꯃ ꯊꯥꯛꯑꯒꯦ ꯃꯔꯨ ꯃꯔꯥꯡꯁꯦ ꯌꯥꯝ ꯈꯔ ꯊꯥꯛꯑꯒꯦ ꯌꯥꯔꯦ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯊꯥꯛꯄꯒꯤ ꯁꯨꯃꯥꯏꯅ ꯑꯣꯠꯀꯦ ꯉꯥꯎꯊꯣꯛꯀꯦ ꯌꯥꯔꯦ ꯃꯔꯣꯏꯁꯦ ꯌꯥꯔꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯞꯆꯜꯂꯒꯦ ꯊꯥꯛꯆꯟꯕꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯑꯣꯠꯇ꯭ꯔꯗꯤ ꯌꯥꯔꯦ ꯑꯗꯨꯅꯤ ꯌꯥꯔꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯊꯨꯝ ꯊꯥꯛꯆꯟꯕꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒꯦ ꯁꯨꯃꯥꯏꯅ ꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯣꯠꯂꯒ ꯐꯗꯤꯒꯣꯝ ꯊꯥꯡꯊꯔꯒ ꯊꯥꯛꯑꯒꯦ ꯇꯧꯕ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯂꯣꯏꯔꯦ ꯉꯧꯕ ꯍꯧꯖꯤꯛ ꯀꯥꯡꯍꯧꯁꯨ ꯂꯣꯏꯔꯦ ꯀꯥꯡꯁꯣꯏꯁꯦ ꯍꯥꯞꯄ ꯍꯧꯔꯒꯦ ꯉꯥ ꯀꯥꯡꯁꯣꯏꯅꯤ ꯉꯥ ꯉꯥꯛꯇ ꯍꯥꯞꯇꯥꯕꯅꯤ ꯃꯔꯣꯏꯒ ꯏꯟꯁꯥꯡ ꯍꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯀꯥꯡꯍꯧꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯑꯣꯠꯂꯔꯣꯏ ꯉꯁꯥꯏ ꯌꯥꯝ ꯑꯣꯠꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯡꯁꯤꯗꯤ ꯌꯥꯝ ꯀꯪꯅ ꯉꯧꯕ ꯌꯥꯗꯦ ꯀꯜꯂꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯣꯠ ꯊꯣꯠ ꯂꯥꯎꯅ ꯉꯧꯕ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯀꯣꯕꯤ ꯑꯉꯥꯟꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯉꯁꯤꯗꯤ ꯀꯣꯕꯤ ꯉꯥꯜꯂꯦ ꯀꯣꯕꯤ ꯑꯉꯥꯟꯕ ꯏꯟꯖꯥꯡꯁꯦ ꯊꯨꯝ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯅꯝꯗꯤ ꯅꯝꯗꯦꯅ ꯀꯔꯤꯝ ꯊꯥꯛꯇꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯅ ꯊꯣꯡꯉ ꯌꯥꯝ ꯆꯥꯔꯛꯑꯦ ꯍꯥꯎꯋꯦ ꯑꯗꯒꯤ ꯑꯝꯇꯪ ꯌꯦꯡꯖꯔꯒꯦ ꯁꯨꯃꯥꯏꯅ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯊꯨꯝ ꯆꯞ ꯆꯥꯔꯝꯃꯦ ꯑꯩ ꯊꯨꯝꯁꯨ ꯀꯌꯥ ꯌꯥꯀꯟꯗꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ